Lokat Kangluk Ten Thana Sai Kuningi Piba Thomas Hardy Memorial Award English Singani Kunmanga Toksom Ningol Kundongbam Ongbi Gunamani Lemada Fikri Lunana Ai Ba Kaviras Moirangthem Rajendrana Laikidabada Minute Ani 2 minute Leptuna Awaba Fongdokre Thoram Aduda Kartik Maiba Dr. Narengbam Braji Kumar Thanawjam Khomdon Amadi Dr. Naras Singhna Athobe Mithungnen Singh Oina Saruk Yaki Tentham Multiplex Ta Pangthokhiba Thoram Aduda Sahitya Lamda Mana Fanglakpa Aiba Amadi Aibi Nipan Busu Asam Khudol Piduna Facilitation Tauki Aibi Singh Adudi M Rajendra M Tomba Devi Dr. M Priyoberta Yamuna Layanjam Rahijuddin Sheikh Rakesh Naurem Pratap Amadi Indira Devini Hairiba Award Asi Laikhidraba Saknairaba Kaviras Moirangthem Rajendra Singhna Malemgi Saknairaba British ki writer Thomas Hardy bu Pamjabadagi Mahaki Mingda Katpani Amadi Laikhidraba gi Mafamda Ikai Khumnaba Uttuna Laikhidraba gi Thawaina Ingna Chikna Leirunaba Minute Ani 2 minute Leptuna Ikai Khumnaba Utki